Manipur gi border fencing khaba matamda Information Center for Hill Areas Manipur Icham na Athingba Leite ningthina survey tawraba matungda CHABA ngamkhai KHANGDOKLAGA fencing khanaba taksin khibani haina Icham gi HANNAGI President Nongthombam Rajendro boina haikhre ngasi Manipur Press Club ta pangthokiba paugi mifam amada wafam ase phongdokladuna Rajendro na hai hauzik Manipur da oiriba fibam asida political game sanaba matamda Icham puthokpa haibasi tasengna laibak thibani ngarang Manipur Pradesh Congress Committee na sinuna pangthokiba paugi mifam amada Indo-Myanmar border da fencing khaba lepkiba si Icham na thingbadagi lepkibani haina phongdokiba asima Yumpham yaudaba miyamda lana sandoknaba hotnabani haiki. Kumja lisingani supna tara humdoida Moreda Indo-Myanmar border da border fencing khaba horaki. Adubu Manipur ge territory manungda ka hena changsindana fencing tawrakpadagi border area da leiba Khunja Singh Icham da pau piraki. Loidana Icham gi Makada Semkiba Committee on Protection of Border Areas of Manipur na mafam aduda chatuna yengsiluba matamda kilometer amarungi mayada Manipur romda changsinduna fencing kharamba thengnaki. Madudagi committee asina matamadugi Chief Minister da fencing khariba mafam sing ningthina survey tawraba matungda fencing KHABIYU HAINA taksin khibani. Border fencing khaba matamda Icham na Athingba Leite Asengba achumba boundary line da khanaba HAIKHIBANI masida political advantage longnaba hotnaganu hainasu Rajendro na phongdoke Jiglaiba Manipur gi issue si manungda akoi political game sanarapda ko Icham musu puthokpiraga simaina border fencing tawbuda Icham thingudagi khage dabani haibasi padigi laibu thiba Manipur gi miyam da lana ukhibiya adu matamdu changjel not all Icham you same amuko I'm not going to do a sanction minute. I will give more KSO, Association, Hill Tribal Council, Manipur. She might have put Mayama, Torga sanction Minaba, Tabuchida, particularly Samputun Palaga, Torcosin Maramorga, Manipurimiam, Kuda, Lana Lokia, Portuna. Bogozan, she to put Porga, Miki Serest of Power Karina, Periginona, Hamakanda, high level war committee, Chairman in live as Reza Buna, Mama Samana, security fencing, border fencing, that they have even ever put. Adurgadi akoina thama matam piraga thama sing manungda akoi 0 point lu puthokpiu aduga akoi asem boundary da saman KHABIYU haiba kaktane ba koi cham tai mai sibawi manungda takpi dragadi akoi ban tawgani ko haina tawgadi takpi dabdagi ban bau tawki aduna simaina political ge laba pochida akoi pusanbi se noite political ge obo game sanabi ge gam sanabiyo aduga simaina akoina wana hona jarba poramaka mokoi gi political advantage longna honabra akoi masing simaina hunabse Paugi mifam aduda saruk yakiba Committee on Protection of Border Areas of Manipur ge convener oikiba Brozendra Ningomba na hai khariba border fencing natraga security fencing adu Manipur gi yengduna international boundary ningtina survey tawraba matungda khagadabani haiduna taksin khibani Ichamna border fencing khaba yaroi haina thingkhiba leikide haiki Paugi mifam aduda Ichamgi advisor BB Sarmasu matam aduda leikiba fibamgi matangda wangangki. Boundary border fencing share masi aikoi ki Manipur ki leizari ba boundary line aduda ki aikoi ki Manipur ki territory manungda yamna manu hanjin na sangsila aga haibati sarakna kilometer amarum sangsila pa yawe mafam kharana meter samna kilometer tangkai amarum sangsila pa yawe haidana aikoi matham duki border boundary area tariba khunsingi khunja singna aikoi da Icham da complaint lakpadagi aikhoina masi wafam si angtang satlaga yengsi hana akhoi satlaga yengjarubani adu hairiba fencing si aikhoi gi leijarmi ba adumba boundary line adwai dagi yam sate na manunda akhoi Manipur da samsel haitare aduna aikhoi Manipur gi oijaba lam se sate na mang phim da leibaduna marum koiraga matamda aikhoi gi Committee on Protection of Border Areas Manipur haibasina haijari aikhoi gi boundary line to hanan sabsan khangdokpiu survey amatobi ko haibane matamda government of Myanmar ka government of India ka ani gi authorities na akhoi punbi daga joint survey ma nikhisna to biro aikhoi gi boundary line to ma pung phana ajana puthokpiro adu ma padu da haiba fencing to biu haibane
ꯑꯆꯨꯝꯕ ꯕꯣꯔꯗꯔ ꯐꯦꯟꯁꯤꯡ ꯑꯃ ꯇꯧꯒꯦ ꯍꯥꯏꯇꯥꯔꯗꯤ ꯑꯝꯇꯪ ꯇꯧꯍꯧꯗ꯭ꯔꯗꯤ ꯍꯥꯏꯗꯅ ꯑꯗꯨꯒꯨꯝꯕꯒꯤ ꯀꯟꯁꯔꯟꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯒꯤ ꯏꯆꯝꯁꯨ ꯃꯇꯝꯗꯨꯗ ꯌꯥꯎꯖꯔꯨꯕꯒꯤ ꯋꯥꯅꯦꯕ ꯏꯆꯝꯅ ꯕꯣꯔꯗꯔ ꯐꯦꯟꯁꯤꯡꯁꯤ ꯇꯧꯕ ꯌꯥꯗꯦ ꯍꯥꯏꯕꯁꯨ ꯂꯩꯇꯦ ꯑꯗꯨꯒ ꯏꯆꯝꯒꯤꯗꯤ ꯕꯣꯔꯗꯔ ꯐꯦꯟꯁꯤꯡꯁꯤ ꯇꯧꯒꯦ ꯍꯥꯏꯔꯒꯗꯤ ꯊꯨꯖꯤꯟꯁꯦ ꯍꯥꯏꯔꯒꯗꯤ ꯃꯁꯤꯃꯇꯪ ꯗꯤꯃꯥꯔꯀꯦꯠ ꯇꯧꯕꯤꯔꯣ as early as possible ꯇꯧꯕ ꯌꯥꯅꯕ ꯑꯗꯨ ꯈꯛꯇꯅꯦꯕ ꯇꯧꯔꯤꯁꯦ ꯑꯗꯨꯅ ꯃꯗꯨꯗ ꯃꯤꯁꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯂꯩꯗꯅ ꯏꯆꯝꯅ ꯃꯁꯤ ꯇꯧꯕꯅꯤ ꯍꯥꯏꯕꯁꯤꯗ ꯑꯩ ꯈꯤꯇꯪ ꯂꯥꯟꯒꯗꯧꯕ ꯃꯥꯜꯂꯦ ꯃꯇꯝꯗꯨꯗ ꯂꯣꯏꯅꯃꯛ ꯌꯥꯎꯔꯦ ꯑꯩ ꯃꯃꯤꯡ ꯄꯜꯂꯒꯗꯤ ꯍꯥꯏꯖꯔꯔꯣꯏꯀꯣ ꯉꯁꯤ BJPꯗꯁꯨ ꯂꯩ ꯀꯣꯡꯒ꯭ꯔꯦꯁꯁꯨ ꯂꯩ irrespective of political parties ꯃꯁꯤ ꯂꯣꯏꯅꯃꯛꯇꯒꯤ ꯌꯥꯎꯔꯒ ꯃꯐꯝꯗꯨꯗ ꯆꯠꯇꯅ ꯇꯧꯗꯅ ꯑꯉꯛꯄ ꯏꯍꯧ ꯑꯃꯅꯦꯕ ꯃꯇꯝꯗꯨꯗ ꯇꯧꯔꯤꯁꯦ ꯑꯗꯨꯅ ꯃꯁꯤꯗ ꯔꯥꯖꯅꯤꯇꯤꯒꯤ ꯑꯃꯒꯤ ꯇꯧꯕꯗꯣ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯍꯧꯗꯣꯔꯛꯄꯗꯨꯗ ꯃꯤꯌꯥꯝꯗ ꯃꯁꯤꯃꯗꯤ ꯁꯦꯡꯗꯣꯛꯄꯅ ꯆꯨꯝꯅꯤ ꯍꯥꯏꯅ ꯈꯟꯗꯅ ꯑꯩꯈꯣꯏ ꯃꯁꯤ ꯍꯥꯏꯅꯕ ꯉꯥꯛꯇꯅꯤ